ZEO na June thada NOC pirabasu affiliation pibadi April thada school taraga mari yaure CBSE na inaw na paktang na affiliation pi kraba kangpok pi amasung Churachandpur district ki apunba school kun mapanda Manipur government na NOC no objection certificate pi di hairabasu mari lai na budget ZEO zonal education officer na NOC piram le haiba khangkhre chahi asigi June July thada ZEO na NOC piba school taraga mari CBSE na chahi asigi April tha Manipur da irang thokthringai mamangdagi matau karamna affiliation piram libano haiba achauba wahang lakhre pongna pamda hiram asigi matangda makhata na thijinbada fanglakpa report ki matungin na CBSE Central Board of Secondary Education New Delhi na inaw na affiliation pikraba Churachandpur district ki apunba school taraga taruki manungda school manga na state asida irang thokraba matungda affiliation pikhi aduga school taraga mathoina irang thokringai chahi asigi April thadagi hauraga affiliation pire Kangpokpe district ki oina inaw na CBSE na affiliation pikraba apunba school taraga humdoi gi manungda school taradi Manipur da irang thoklingai manungda affiliation pikhe school lahum na irang thoktringai chahi asigi April thadagi hauraga affiliation pire district ani asigi oina irang thoktringai chahi asigi April thadagi hauraga affiliation pikhiba school masing asi taraga marine Hairiba school singasi mari lai na budget EO singna chahi asigi June amasung July thada no objection certificate piramba thengna khe adubu matau karam na CBSE na school taraga mari gi affiliation asi Manipur da irang thoktringai chahi asigi April thada gi hauraga piram libano haibase achauba wahang ama wairagle report asigi matungin na Churachandpur district ki oina ZEO ase NT Kendrajit kauba miyoy ama na oy affiliation fangkraba school singasi na CBSE da udpa NOC da NT Kendrajit singana sign tawde mahaki mahut sillaga atopa mana sign tawre adubu sign tawriba dusu NOC khudingmakta amaga amata manade school singasi affiliation PB na bagidamak CBSE da NOC ga loina na haijaba cherol aduda CDP SCA Churachandpur District Private Schools and Colleges Association na CBSE gi chairperson da iba cherol amasu loina khe Cherol aduda state asida thogli bairang asina maram oiraga Imphal da Kuki Jo Singgi laifam laitre yum kai kaya mai thadok tu na mangata thokle haina maral sibaga loina na state asi mapung phana machoi taraba ma oibana mahairoi singi tungi punsi kari oigada ke khangba ngamdre maram aduna school singasi CBSE de affiliation PBU haina phongdok le amarom da Kangpokpi district tagi inaw na CBSE na affiliation P khiba school taraga humdoi adugi NOC adu district asigi ZEO LinkedIn neng singsit na sign tawre district asigi school kharagi oina de mangjong na Manipur government ki education department ki commissioner da ayi bacherol pisin duna NOC PB na ba haija bacherol yawram khe ZEO na piram liba NOC asi chahi asigi June amasung July thada oirabasu school kharade Manipur da irang thoktringai chahi asigi April thada gi hauraga affiliation pire